ngasi fam khiba state cabinet ki mifam na state asida yu legalized touduna yonba yahanabagi warib laukre ngasi fam khiba state cabinet ki matangda lenga ki TN Hills ki minister oiriba let pau hawkip ki all secretariat labor office da paumi singa unaba amada minister let pau hawkip da makha taraduna ngasi fam khiba cabinet ki mifam aduda saurakna agenda kuntraga mathoirom khanake agenda singi manungda 1991 da state asida Manipuri Liquor Prohibition Act thamlamme madugi matungda English ngani sumna anira ekadu amendment tawbirame adubu sanaramdre lengak na maru oina khanjariba se haksangi amadi haksel gi yenglaga kannaba honabani yuyonba thingbasu ngamdre kari kari hablibanu haibusu khangdre masina maram oiraga miyoi kya gi liver soklakpa kidney fail oirakpa kaya asidake kanhaudaba yadi haiduna lengak na khanaba mafum kharada legalized tawnaba honabani police battalion sing tourist sing lakpa achauba hotel mafum ama ani amade district headquarters sing da pigani pan dukan gumbada yongadaba natte athingba lokthokle haina miyamna wahan thok lan handok piganu atopa amana more rom dagi lengoi puthokpa yaramdaba du yahan bagal loinana hojikti textile amadi commerce and industry na masak khangdoklaba quarry area singdage department na permit piraklaba matu forest dage transit ki receipt kaklaga lengoi sing lawba yaragani kaya yamna lawba yagadage haibagi limit ti leite haiba wafum yauna tongan ba wafum sing thamke bada athingba ayet pa pibi ganu meter prepared loina panhan biu phaja na machine biu tax ka han biu akhoina per unit ta lupa kun tha da adagi mapan lamde leiraga wana state gi revenue da asok pa piba mayam se kitang kha oisu kannaba akhoi da lejari ba manipur da akhoi gi praja sing sina sarkar da mateng kamai tawni hadi you have to do what you ought to do and not to do what is not ought to do si duty ni tawgada ba khak tawbadu duty na te tawroi do ba thabak tawda ba su duty ko